अहानबदे यमना मरुओइबा अपडेट खरा थमजगे त्रोंगलाउबी थौदोक सरकार सेमहनिंगदबा इरांग पांबा खरगी खुजिन थौरांग सोइदन ओइगनि हाइबसि लेंगागा सिगी थाजबनि हाइना सीएम वाई खेमचाना फोंदोखरे उख्रुल सिना काइथेन दंगारांग हिंगदगी ngasi ayuk phawad kuki militan leptana nongmai kablakre tangkul volunteer singna matik sana khut hanki hairi United Kuki Council na ZUF puthagat pa phongdorakli jelarung asi kuki gi manase frukni haina su claim tawri ngasi Moreh da laiba kuki singna ukrul ki kuki victim singi damakta justice pu haidna sit in protest tawri sing the law and order pumta tatle singai police station gi damak gari amata piram duty set ki hairbasu ukrul police station tanna satlaga nongmai lawi hairi miyam na toina wakalak padagi airport mamang da Nupa Nupi unazaba do video namba amadi farga blackmail tawbagi sel lawbag dieng ama fajana wakal tahankre geng asida yawba lemhuriba sing adusu isana khangna lakpina ba haijari haijaning badi Nupa Nupi mafam sadana unaram labasu noigi sim mafam sade satlona fajana hairaga satlan komi ngonda harassment pibi ganu aduga lambi haibase miyam gi satphamni unafam natte mafam sana unabiu haina aram bai tengol na pongdok pidi ngarang ringui ukrul la khutok na bata Naga village guard mari sokle Churachandpur district tagi herin kilo mari hena fari SCV Imphal zonal unit na air amasung police ka khusam naduna ngasi Churachandpur district ki manung hanjen ba khwal mana ki mafam amada chathakiba operation da Maruti Gypsy amaga Canbo motorcycle amaga check tobada malim ki kaithela dupa crore 8.5 rong gi mamal oigadaba sapon kef chahumga humputara ga mari da hablamba herin kilogram 4.267 fare hari drugs sing asiga kona na miyoy anisu fagat pagaloina na makhoidagi wireless set anisu recover tawki drugs sing asi Myanmar gi Haichin-dagi Churachandpur tamna purakpani hari BJP na Manipur yauna state target ki mikhal gi nainaba hokre Manipur yauna state target ta mathang chaida pangthokadaba mikhal gi matang da BJP gi makok thongbalu chingba singna khana nainaba hokre haina pawgi likun amana phongduragli handak state mari UT amada pangthokiba mikhal loikraba matung da BJP na chauna mai pakani haibgi thazaba thamladuna lakadoriba chahi 2027 mathang chaida laiba sigi oina Manipur Goa Gujarat Punjab Uttar Pradesh Uttarakhand amadi Himachal Pradesh na chingba state sing da mikhal pangthokadori BJP ki national president Nitin Navina state target asida pangthokadoriba mikhal asiga mari lainana ground work hongnabagi damak Prime Minister Narendra Modi amadi Home Minister Amit Shah ga watanaba hokre handak state manga da pangthokiba mikhal gi counting me mari dagi horagani mikhal asida BJP na mai paklaba yai haina party gi luchingba singna choba thajaba thamni humanoid robot singna China gi power grid ta thabak tawgadori China gi lairiba power grid singda mathau tawnaba humanoid robot sing lainaba China lainga na thawrang tawkre humanoid robot sing asina kudong thiba thokpa yaba mapam sing yauna inspection amadi maintenance ki tasks kaya tawduna laibak asigi infrastructure semgatpada achoba thodang lohanabasu China lainga na miing thamli hariba tongan ba thodang kaya sinagadawriba AI na power tawba humanoid robot sing laina na bagi damak China lainga na apunba senfam $1 million chading tawragani hari hariba apunba senfam asina humanoid robot 9,900 ga chamanga laina ba pandam thamli asida natana mountainous terrain sing leiriba substances amadi transmission line sing yingsin bagi damak chorangna robotic dog lising manga hena leinaba su China lainga na makha ta na mi eng thamli hairi panbe yabadi malem da maming leiriba corporate company kaya na AI da hena invest tawna bagi pandam da masagi employee kaya khudak tegi thabak tegi lauthokhi basu laikhrabani Iran gi airline singalalon itik tawna ba sing US nothing batham gadawri United States US nothing batham khraba Iran gi airline singalalon itik tawminarabadi athing batham lakpagi akiba mayok nagani haina US Treasury Secretary Scott Bessent nam akan section warol thamlakre social media post ek ta thadarokpa US Treasury Secretary gi warol amada US amasung Iran gi hojik chathari balano sida Iran gi airline singa khusamna duna lanon itik tawmina ba haibase Iran gi semilon fagat hanabagi machak amani maram aduna Iran lengakta semilon soksin nabagi khongthang da athing batham nabagi wafam sing adu phongdokhibani Iran handak ta commercial flight sing amu hana mathau tawba hwan khibadagi US na thing basing asi thamjin nabaki hen khangan bagi thabak sing paikalakibani Treasury Secretary Scott Bessent na miram gi laibak sing da Iran gi airline sing lalon itik thabak sing tawmina dana ba wafam phongdokhi bagal loina na makha tana lalon itik tawminaram labadi mathau taba khongthang sing lokhat kani haina su thamlaki US na thing batham lakadoriba asigi manung da jet fuel catering landing fee amadi maintenance na chingbasu yauri US Treasury Department na handak ta economic fury hodoktuna thawgi lalon itiki mari laina bahiram sing da Iran na semilon hanthana bagi khongthang sing lokhali
Operation asigi manung chana United States na China gi bank sing da cherol thaduna Iran dagi thau leithok leishin makha tana tawdana ba wafam sing khangan khibani. Nakal amarom da Iran ani nuclear gi isu na thaiduna hojik soknari balan asi loishinabagi pandam da wari sanasi haina Iran haudorakhrabasu US na yakidre Iran na Strait of Hormuz pauduna chatpada US na thingma thamlibasi handoklabadi Iran na su Strait of Hormuz hangdokani haina su US ta khangan khibani panbayai West Asia gilan asina Iran da miyoi lising ahumga chahumga humputaraga manga sikhibani. Manipur April 8 gi kungamari fawgi manungda miyoi taraga mathoi sire Union Home Secretary na Manipur gi fibam review tawkre. May 3, 2023 dagi haurakhiba Manipur gi Kanglup Masal gi lan gi waroksin puraknabagi pandam da February 9, 2025 ta matam adugi state lengak pu resign tawhallaba matung tha adugi taraga humdoi da taraniga nithoi suba Manipur Legislative Assembly bu suspended animation da thamlaga president rule chalai rakhrabasu chahi faral dai fawbada lanasti gi waroksin purakpa ngamdabadagi February 4, 2026 ta lautholaga assembly bu amuk hingat handuna numit asigi nungthel da wasak lauduna linglakli balenga asina makha tana lanasi gi waroksin puraknabagi thaurang sing leptana paikhalaglabasu chaliba tha asigi manung da ching amasung tamda thokiba bom amasung nongmai gi thodok sing da pikli bangang ani yauna punna miyoi taraga mathoi se khibadagi orekliba Manipur gi law and order gi fibam bu Union Home Secretary Govind Mohan review tawkre. Union Home Ministry gi maikai dagi mahangna chair dawduna state asigi secretary gi fibam ngarang video conferencing gi khutangda review tawkhibani. Review meeting asida Government of India gi Intelligence Bureau IB gi director Tapan Deka, Manipur gi Secretary Advisor Kuldeep Singh, DGP Rajib Singh, Assam Rifles ki Director General Lieutenant General Vikas Lakhira, Military Operations Op Range ki Director General Lieutenant General Avijit S. Pendakar amadi Union amasung Manipur lenga ki senior official singna saruk yakhi. Chaliba tha asigi taruk amasung taret ki lona ba hingi nungai matung punga mga minute mga tarakpada moirang PS na koliba tronglawbi awang lekay de laiba mangal ngamba oinamgi imung da mapanggal kalaba bom ama kapsilaktuna. Pokai halaga mamaga loina na tumliba pikliba angang ani bom machet na panbadagi mathang laikhidaba amasung angang ani gi mamasu bom machet na panduna sokpadagi laikan nakiba thaudokdagi hauraga tha asigi kunga marigi ayukpung mangaga makhairom tarakpada litan PS na konba sina kaitel khulgi volunteer singa khuthongnabada volunteer ama amasung military haiba kangpukpi amasung Churchandpurdagi Confederate set pamiyoi ani puna numit asida miyoi ahum laikhidaba tharaga tha asigi telaba numit taraga nipanigi manungda pikliba angang ani yauna miyoi taraga mathoi gi punsi mangkhibani. May 3, 2023 gi haurakliba lanasi gi waroksin puraktrigai da anauba Manipur lenga ama lehelaklaba fawbada makha tana bom amasung nongmai gi thodoksin mathang thorakpadagi ohelakliba state asigi secretary gi fibam bu ngarang Union Home Secretary masamungna review tawkhibani hairi. Manipur da Kanglup Masal ki tamthiraba lanasi thoraktrigai gi mamangda deploy tawrakhiba tongan-tonganba Central Paramilitary Force CPMF amasung Army personnel singi mathakta thowaningdaba lan asi thorakpadagi Assam Rifles yauna Central Force ki personnel lising 53 deploy tawrakhibani masigi mathakta chaliba sahi sigi February 8 ki numidangda Ukhrul District Litan PS ka naknaba Litan Kaithel gi mafam amada furuf anigi miyoi singi marakta khuthongnabagi thodok amadi masigi matungda district asida lepta nakal anigi marakta thoaningdaba thodok sing thorakpadagi ahenba Assam Rifles ki Kalamapan gi personal singsu Manipur da Tholaktuna deploy tawrakhibani. Union amasung Stelenga ki maikai dagi masing yamnaba Central Force sing deploy tawraklabasu tha asigi mapanda Assam Kerala amasung Puducherry gi State Assembly election gi duty da sijinnaba yauna tha asigi kunga humdoi da West Bengal gi na ahanba tangka chemical pangthoklaba numit asida Tamil Nadu gi State Assembly election pangthokrabasu haying aroiba amasung ani suba oina pangthokadariba West Bengal mikhal gi damak Manipur da deploy tawramba Central Force singi manungdagi security personnel lising nipan ga chamanga rom lauthoktuna sijinnari gi charakta Manipur gi ching amasung tamda thoaningdaba misi minagi thodok singsi mathang thorakhibani. Thodok sing asi leptana thoksilakpadagi khoisaunaraba ching amasung tamgi miyamna tongan-tonganba demand sing taladuna akanba khongjang sing changsilakhibani. Khulai paiba miyoi singna bom amasung nongmai kapsenuna ching amasung tamgi mijam sing hatpadagi handoraktuna tha asigi taragi nungthil pung ahum lom tarakpada Litan PS na koliba Mongko Chepu khulda deploy tawba 170 BSF ki A company gi mithun mandal kuntraga mari kauba constable amasu militant sing na atamnana nongmai na kaptuna hatkibani. Thodok sing asina maram oraduna Union Home Secretary na ngarang state asigi secretary gi fibam nahongna na review tawkhibani. Ngarangi review meeting asiga mari lainana Governor Ajoy Kumar Balagi maikai dagi law and order gi fibam laksenuna mahusagi ingtapa hanjilhanaba kari karama thorang sing lokalabagi haibadu khongul liru badadi review meeting asiga Manipur gi Lok Bhavan gi mari lainaram dabadagi mami taramki masigi mathakta review meeting asida saruk yakiba Secretary Advisor Kuldeep Singh amasung DGP Rajib Singh yauna Assam Rifles amadi Army gi makok thongba official singi maikai dagi ngasi numidang athengba fawbada official oina wafam amata
ꯐꯣꯡꯗꯣꯔꯛꯄ ꯂꯩꯈꯤꯗ꯭ꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯔꯤꯚꯤꯌꯨ ꯃꯤꯇꯤꯡ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯨꯝꯖꯥ 2029 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯣꯔꯊ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯁꯤꯡꯗ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯑꯟꯗꯔꯒ꯭ꯔꯥꯎꯟꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯂꯥꯛꯁꯤꯟꯗꯨꯅ ꯂꯣꯏꯁꯤꯟꯅꯕꯒꯤ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯕ ꯋꯦꯁꯠ ꯕꯦꯡꯒꯜꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯃꯤꯈꯜ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯅꯤꯄꯨꯔꯗꯒꯤ ꯂꯧꯊꯣꯛꯈꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯊꯥꯔꯛꯂꯒꯅꯤ꯫ ꯐꯣꯔꯁꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯅꯦꯛꯁꯂꯥꯏꯠꯁꯤꯡ ꯂꯥꯛꯁꯤꯟꯕꯗ ꯁꯤꯖꯤꯟꯅꯈꯤꯕ CRPFꯀꯤ ꯀꯣꯕ꯭ꯔꯥ ꯌꯨꯅꯤꯠꯀꯤ ꯄꯔꯁꯅꯦꯜꯁꯤꯡ ꯐꯥꯎꯕ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯗ ꯊꯥꯖꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯃꯥꯡꯖꯤꯜ ꯊꯥꯕ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯔꯤꯖꯟ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕ ꯂꯦꯐꯠ ꯋꯤꯡ ꯑꯦꯛꯁꯇ꯭ꯔꯤꯃꯤꯖꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯑꯟꯗꯔꯒ꯭ꯔꯥꯎꯟꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ 9 ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯄ꯭ꯔꯤꯟꯠ ꯑꯃꯁꯨꯡ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥꯁꯤꯡꯅ ꯔꯤꯄꯣꯔꯠ ꯇꯧꯅꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕ ꯒꯣꯕꯤꯟꯗ ꯃꯣꯍꯟ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇꯒꯤꯅꯤ꯫ ꯀꯨꯝꯖꯥ 2021ꯗꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯀꯜꯆꯔꯗ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯀꯨꯝꯖꯥ 2018ꯗ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯝꯕꯒ ꯂꯣꯏꯅꯅ ꯀꯨꯝꯖꯥ 2018ꯗꯒꯤꯅ 2021 ꯐꯥꯎꯕꯗꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯦꯗꯤꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯛꯈꯤꯕ ꯁꯤꯛꯀꯤꯝ ꯀꯦꯗꯔꯒꯤ ꯀꯨꯝꯖꯥ 1989 ꯕꯦꯆꯀꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ IAS ꯑꯣꯐꯤꯁꯔꯅꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛꯇ ꯃꯤꯆꯝ 4 ꯂꯩꯈꯤꯗ꯭ꯔꯦ, 37 ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈ꯭ꯔꯦ꯫ ꯑꯐꯒꯥꯅꯤꯁꯇꯥꯟ ꯄꯥꯀꯤꯁꯇꯥꯟꯅ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯀꯨꯅꯥꯔ ꯄ꯭ꯔꯣꯚꯤꯟꯁꯇ ꯂꯩꯕ ꯃꯤꯑꯣꯏ 4 ꯂꯩꯈꯤꯗ꯭ꯔꯦ, ꯃꯤꯑꯣꯏ 37 ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯑꯐꯒꯥꯟꯒꯤ ꯂꯩꯉꯥꯛꯀꯤ ꯗꯦꯄꯨꯇꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯍꯝꯗꯨꯜꯂꯥ ꯐꯤꯌꯦꯠꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯊꯛꯇ ꯃꯔꯥꯜ ꯁꯤꯔꯛꯈ꯭ꯔꯦ꯫ ꯑꯐꯒꯥꯅꯤꯁꯇꯥꯟ ꯂꯩꯉꯥꯛꯀꯤ ꯗꯦꯄꯨꯇꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯐꯤꯌꯦꯠ ꯁꯤꯡꯍꯅ ꯍꯥꯏ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯄꯥꯀꯤꯁꯇꯥꯟ ꯂꯥꯟꯃꯤꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯀꯨꯅꯥꯔ ꯄ꯭ꯔꯣꯚꯤꯟꯁ ꯑꯃꯗꯤ ꯃꯥꯅꯣꯒꯥꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯣꯔꯇꯥꯔ ꯑꯃꯗꯤ ꯔꯣꯀꯦꯠ ꯌꯥꯎꯅ ꯑꯥꯔꯇꯤꯂꯔꯤ ꯑꯦꯇꯦꯛ ꯀꯌꯥ ꯆꯠꯊꯗꯨꯅ ꯀꯨꯅꯥꯔ ꯄ꯭ꯔꯣꯚꯤꯟꯁꯇ ꯂꯩꯕ ꯃꯤꯆꯝ 4 ꯂꯩꯈꯤꯗ꯭ꯔꯦ, ꯃꯤꯆꯝ 30 ꯍꯦꯟꯕꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯑꯗꯨꯅ ꯁꯣꯛꯍꯜꯂꯕ ꯑꯄꯨꯟꯕ ꯃꯤꯑꯣꯏ 30 ꯔꯣꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯌꯦꯗ ꯖꯃꯜ ꯎꯗꯤꯟ ꯑꯐꯒꯥꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯍꯩ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ 30 ꯍꯦꯟꯕꯁꯨ ꯌꯥꯎꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯀꯨꯅꯥꯔ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯑꯁꯥꯗꯥꯕꯥꯗꯇ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯃꯤꯁꯥꯏꯜ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨꯁꯨ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛꯇ ꯃꯤꯆꯝ 4 ꯂꯩꯈꯤꯗ꯭ꯔꯦ, ꯃꯤꯆꯝ 30 ꯍꯦꯟꯕꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦ ꯍꯥꯏꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯊꯛꯇ ꯃꯔꯥꯜ ꯁꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯄꯥꯀꯤꯁꯇꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯀꯤꯁꯇꯥꯟ ꯂꯩꯉꯥꯛꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟꯗ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯐꯒꯥꯟꯒꯤ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯊꯛꯇ ꯇꯦꯔꯣꯔꯤꯁꯠ ꯑꯦꯛꯇꯤꯚꯤꯇꯤ ꯆꯠꯊꯔꯤꯕ ꯇꯥꯔꯤꯛ-ꯏ-ꯇꯥꯂꯤꯕꯥꯟ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗ ꯁꯄꯣꯔꯠ ꯇꯧꯔꯤꯕ ꯑꯗꯨ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯅꯕꯒꯤꯗꯃꯛ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗ ꯄꯥꯀꯤꯁꯇꯥꯟꯕꯨ ꯂꯥꯟꯅ ꯃꯔꯥꯜ ꯁꯤꯕꯅꯤ꯫ ꯄꯥꯀꯤꯁꯇꯥꯟꯅ ꯆꯠꯊꯈꯤꯕ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯑꯗꯨ ꯏꯟꯇꯦꯂꯤꯖꯦꯟꯁ ꯔꯤꯄꯣꯔꯠꯇ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯑꯦꯟꯇꯤ-ꯄꯥꯀꯤꯁꯇꯥꯟ ꯇꯥꯔꯤꯛ-ꯏ-ꯇꯥꯂꯤꯕꯥꯟ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯃꯅꯤ꯫ ꯑꯐꯒꯥꯅꯤꯁꯇꯥꯟꯅ ꯁꯌꯦꯗ ꯖꯃꯔꯨꯗꯤꯟ ꯑꯐꯒꯥꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯄꯥꯀꯤꯁꯇꯥꯟꯅ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ꯫